Maroiba pausing pizari. Hayeng pangthokadoriba ani suba phase ki 19 suba Lok Sabha mikhalda pamdaba thodok singthoktanaba security gi akanba section thorang lokhatba hokrai. Lupa crore ahumga lak yankhai rom gi mamaloigadaba heroine ga konana Mio ani Assam Rifles na Jiribam dagi fare. Amadi Mahakabi Hizam Anganghal Laikidabagi Marfumathoi Suba Chahi gi Ningsing Kumon ngasi Aiba sigi aroiba yata fam oikiba ningom thongjaw da leiba ningsing khubam da pangthokkhre.